ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯤꯁꯅꯤꯡ ꯁ꯭ꯀꯤꯜꯁꯦ ꯌꯥꯝ ꯂꯩꯇꯦꯕꯀꯣ, ꯇꯥꯕꯁꯦ ꯌꯥꯝ ꯍꯩꯇ꯭ꯔꯦꯕ. ꯑꯗꯨꯅ ꯇꯥꯕꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯆꯔꯝꯒꯦ, ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯕꯦꯁꯤꯛ ꯈꯔ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ. ꯂꯤꯁꯅꯤꯡ ꯁ꯭ꯀꯤꯜꯁꯦ ꯂꯩꯇꯕ ꯌꯥꯗꯦ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯍꯩꯇ꯭ꯔꯒꯗꯤ ꯈꯪꯕꯁꯦ ꯋꯥꯠꯀꯅꯦꯕꯀꯣ. ꯑꯗꯨꯅ ꯇꯥꯕ ꯍꯩꯇꯕ ꯌꯥꯗꯦ. ꯇꯥꯕꯗꯤ ꯑꯍꯥꯟꯕꯗ ꯀꯩꯅ ꯇꯥꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯥꯀꯣꯡꯅ ꯇꯥꯗꯧ ꯃꯥꯜꯂꯝꯃꯦꯕ. ꯇꯥꯕꯁꯦ ꯑꯍꯥꯟꯕꯗ ꯅꯥꯀꯣꯡꯅ ꯇꯥꯗꯧ ꯅꯠꯇꯦ. ꯑꯍꯥꯟꯕꯗ ꯇꯥꯗꯣꯏꯁꯦ ꯃꯤꯠꯅ ꯍꯥꯟꯅ ꯇꯥꯒꯗꯕꯅꯤꯀꯣ. ꯀꯃꯥꯏꯅ ꯃꯤꯠꯅ ꯇꯥꯅꯤ? ꯑꯥꯏ ꯀꯣꯟꯇꯦꯛ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯥꯔꯁꯇ ꯇꯧꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯁ꯭ꯄꯤꯀꯔꯗꯨꯗ ꯑꯥꯏ ꯀꯣꯟꯇꯦꯛ ꯇꯧꯗꯣꯏꯅꯦꯕꯀꯣ. ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯑꯒ ꯑꯍꯥꯟꯕꯗ ꯇꯥꯕꯁꯦ ꯃꯤꯠꯅ ꯇꯥꯗꯣꯏꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ. ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯃꯥꯏꯒ ꯍꯥꯏꯐꯦꯠꯇꯪ ꯂꯩꯁꯜꯂꯛꯑꯒ ꯇꯥꯕꯁꯦ ꯃꯤꯠꯅ ꯇꯥꯗꯣꯏꯅꯤ ꯀꯥꯏꯅꯒ ꯑꯍꯥꯟꯕꯗ ꯑꯥꯏ ꯀꯣꯟꯇꯦꯛ ꯊꯝꯒꯗꯕ ꯀꯥꯏ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯅꯦꯕ. ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛ ꯉꯥꯡꯕꯁꯦ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦꯕ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯗꯤ ꯐꯥꯔꯁꯇ ꯑꯥꯏ ꯀꯣꯟꯇꯦꯛ. ꯀꯥꯏꯗ ꯑꯥꯏ ꯀꯣꯟꯇꯦꯛ ꯇꯧꯗꯣꯏꯕ? ꯑꯥꯏ ꯀꯣꯟꯇꯦꯛ ꯁ꯭ꯄꯤꯀꯔꯗꯨꯗ. ꯇꯥꯛꯂꯛꯏꯕ ꯅꯠꯇ꯭ꯔꯒ ꯋꯥ ꯉꯥꯡꯉꯛꯏꯕ ꯃꯤꯗꯨꯗ ꯑꯥꯏ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ. ꯅꯦꯛꯁ, ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯞꯇ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ, ꯑꯩꯈꯣꯏꯒꯤ ꯏꯌꯔ ꯅꯥꯀꯣꯡꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯗꯣꯏꯕ? ꯇ꯭ꯌꯨꯟ ꯇꯧꯁꯜꯂꯣ. ꯑꯩꯈꯣꯏꯅ ꯔꯦꯗꯤꯑꯣꯒꯤ ꯆꯦꯅꯦꯜ ꯐꯥꯕꯒꯤ ꯇꯥꯏꯞꯇ. ꯑꯩꯈꯣꯏꯅ ꯔꯦꯗꯤꯑꯣꯗ ꯆꯦꯅꯦꯜꯁꯦ ꯐꯥꯅꯤꯡꯕ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯇꯥꯕ ꯌꯥꯏꯗꯅ. ꯍꯥꯏꯗꯤ ꯁꯉꯥꯏ ꯆꯦꯅꯦꯜ, ꯑꯗꯒꯤ FM, ꯑꯗꯒꯤ ꯃꯌꯥꯝ ꯂꯩꯗꯅ, ꯔꯦꯗꯤꯑꯣ ꯅꯣꯡꯏꯟ ꯀꯥꯏꯅ ꯃꯈꯜ ꯃꯈꯜ ꯂꯩꯅ. ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯕꯗꯣ ꯈꯜꯂꯒ ꯇꯥꯏꯌꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯒꯤ ꯑꯦꯟꯇꯤꯅꯥꯁꯦ ꯀꯥꯏꯗ ꯇ꯭ꯌꯨꯟ ꯇꯧꯁꯟꯗꯣꯏꯕ? ꯃꯥꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯁꯦ ꯉꯁꯥꯏꯒꯤ ꯁ꯭ꯄꯤꯀꯔꯗꯨꯗ, ꯋꯥ ꯉꯥꯡꯉꯛꯏꯕ ꯃꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯁꯦ ꯗꯥꯏꯔꯦꯛ ꯃꯥꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯗꯣ ꯁꯝꯖꯤꯟꯈ꯭ꯔꯣ. ꯈꯪꯉꯦꯀꯣ? ꯇ꯭ꯌꯨꯟ ꯇꯧꯁꯟꯒꯗꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯉꯥꯡꯕꯗꯣ ꯇꯥꯗꯣꯏꯅꯦ. ꯃꯤꯠ ꯈꯛ ꯌꯦꯡꯕꯅ ꯌꯥꯗꯦ. ꯃꯤꯠ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯁꯦ ꯃꯥꯒꯤ ꯋꯥ ꯉꯥꯡꯉꯛꯏꯕ ꯃꯤꯗꯨꯗ ꯗꯥꯏꯔꯦꯛ ꯁꯝꯖꯤꯟꯈꯤꯕ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯥꯀꯣꯡꯒꯤ ꯄꯋꯥꯔꯁꯦ ꯄꯨꯔꯥ ꯔꯦꯗꯤꯑꯣꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯒ ꯆꯞ ꯃꯥꯟꯅꯩ. ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯕ ꯃꯐꯝꯗꯒꯤ ꯇꯥꯕ ꯌꯥꯏ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯀ꯭ꯂꯥꯁꯇ ꯇꯧꯔꯤꯉꯩꯗ ꯂꯝꯕꯤ ꯁꯣꯔꯣꯛ ꯅꯥꯀꯟꯗ ꯒꯥꯔꯤ ꯊꯧꯈꯤꯕ ꯃꯈꯣꯟ ꯇꯥꯔꯛꯀꯅꯤ. ꯑꯗꯒꯤ ꯁꯣꯝꯗ ꯐꯪꯁꯟ ꯑꯃꯗ ꯁ꯭ꯄꯤꯀꯔ ꯑꯃꯅ ꯋꯥ ꯀꯟꯅ ꯉꯥꯡꯉꯤꯉꯩꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯩ ꯍꯥꯏꯅꯤ, ꯏꯃꯥꯟꯅꯕꯅ ꯇꯞꯅ ꯆꯤꯔꯣꯟ ꯇꯧꯔꯛꯄꯗꯣ ꯑꯗꯨꯁꯨ ꯇꯥꯕ ꯌꯥꯏ. ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯥꯀꯣꯡꯒꯤ ꯑꯦꯟꯇꯤꯅꯥꯗꯨꯅ ꯇꯥꯒꯦ ꯈꯟꯈꯤꯕ ꯃꯐꯝꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯇꯥꯕ ꯉꯝꯃꯦꯕꯀꯣ. ꯑꯗꯨꯅ ꯁꯣꯝꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯣꯖꯥꯅ ꯀꯟꯅ ꯇꯥꯛꯏꯉꯩꯗ ꯑꯁꯣꯝꯗ ꯀꯩ ꯍꯥꯏꯅꯤ, ꯃꯄꯥꯟꯗ ꯂꯥꯡꯕ ꯇꯥꯔꯛꯏꯕ ꯑꯗꯨ ꯀꯩ ꯃꯔꯝꯒꯤꯅꯣ? ꯁꯣꯝꯗ ꯁ꯭ꯄꯤꯀꯔꯗꯨꯅ ꯉꯥꯡꯉꯤꯕꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯗꯦ ꯍꯥꯏꯕꯩꯅꯦꯕ. ꯁꯣꯝꯗ ꯁ꯭ꯄꯤꯀꯔꯗꯨꯅ ꯉꯥꯡꯉꯤꯗꯣ ꯐꯖꯅ ꯃꯨꯟꯅ ꯇꯥ ꯇꯥꯔꯒꯗꯤ ꯃꯄꯥꯟꯗ ꯑꯦꯅꯤ ꯂꯥꯡꯕ ꯑꯣꯏꯒꯦꯔꯥ, ꯉꯥꯡꯕ ꯑꯣꯏꯒꯦꯔꯥ, ꯑꯦꯅꯤ ꯁꯥꯎꯟ ꯂꯥꯛꯄꯁꯦ ꯀꯩꯝꯇ ꯆꯪꯕ ꯉꯝꯃꯣꯏ. ꯁꯤꯅ ꯑꯅꯤꯁꯨꯕꯗ ꯇꯧꯒꯗꯕ ꯊꯕꯛꯁꯦ. ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯒꯤ ꯑꯦꯟꯇꯤꯅꯥꯁꯦ ꯗꯥꯏꯔꯦꯛ ꯀꯅꯥꯗ? ꯁ꯭ꯄꯤꯀꯔꯗꯨꯗ ꯇ꯭ꯌꯨꯟ ꯇꯧꯁꯟꯕꯤꯔꯣ. ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯤꯠꯁꯤ ꯌꯦꯡꯉꯦ ꯑꯗꯨꯝ ꯇꯥꯕꯗꯤ ꯃꯥꯟꯗꯣꯏꯅꯤ. ꯑꯗꯒꯤ ꯅꯥꯀꯣꯡꯒꯤ ꯑꯦꯟꯇꯤꯅꯥꯁꯨ ꯁꯝꯖꯤꯟꯈ꯭ꯔꯦ. ꯃꯥ ꯉꯥꯡꯕꯁꯦ ꯇꯥꯕ ꯑꯗꯨꯝ ꯃꯥꯟꯈꯤꯅꯤ ꯁꯤꯕꯨꯛꯇ. ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯇꯧꯗꯣꯏꯁꯤꯅ, ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯏꯁꯤꯡ ꯕꯥꯇꯤꯟꯗ ꯏꯁꯤꯡꯁꯦ ꯄꯤꯛ ꯊꯟꯅ ꯌꯥꯎꯔ ꯂꯩꯔꯦꯕꯀꯣ. ꯑꯇꯣꯞꯄ ꯏꯁꯤꯡ ꯈꯔ ꯑꯃ ꯍꯩꯖꯤꯜꯂꯛꯑꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯁꯤꯡꯁꯦ ꯀꯩꯗꯧꯒꯅꯤ? ꯑꯗꯨꯝ ꯄꯥꯊꯣꯛꯀꯅꯦꯕ. ꯍꯩꯖꯤꯜꯂꯛꯏꯈꯩ ꯄꯥꯊꯣꯛꯀꯅꯦꯕ. ꯁꯤꯁꯦ ꯍꯩꯖꯤꯜꯂꯛꯏꯈꯩ ꯑꯗꯨꯝ ꯄꯥꯊꯣꯛꯀꯅꯤ. ꯑꯗꯨꯅ ꯀꯩꯗꯧꯗꯣꯏꯕ? ꯍꯩꯖꯤꯜꯂꯛꯏꯈꯩ ꯄꯥꯊꯣꯛꯄꯁꯦ ꯀꯩꯗꯧꯗꯣꯏꯕ? ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯕꯥꯇꯤꯟꯁꯦ ꯀꯩꯗꯧꯗꯣꯏꯕ? ꯉꯥꯛꯇꯪ ꯅꯥꯀꯜ ꯑꯃꯗ, ꯄꯥꯇ꯭ꯔ ꯑꯃꯗ, ꯑꯦꯅꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯁꯤꯗ ꯌꯥꯎꯔꯝꯕꯁꯦ ꯁꯤꯗ ꯊꯝꯈꯤ ꯇꯥꯔꯗꯤ ꯃꯥꯅ ꯍꯩꯖꯤꯜꯂꯛꯏꯁꯦ ꯑꯗꯨꯝ ꯆꯪꯒꯅꯦꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯪꯉꯨꯕꯗꯒꯤ, ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯟꯅ ꯇꯝꯃꯨꯕꯗꯒꯤ, ꯑꯗꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯪꯀꯁꯦ ꯑꯩꯅ ꯍꯥꯟꯅ ꯌꯨꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯠꯂꯛꯄꯗꯒꯤ ꯑꯩꯅ ꯂꯣꯏ ꯈꯪꯉ ꯂꯩꯔꯦ. ꯑꯗ ꯁꯣꯝꯗ ꯑꯣꯖꯥꯁꯤꯅ ꯇꯥꯛꯏꯁꯦ, ꯃꯥ ꯃꯤꯠꯁꯨ ꯌꯦꯡꯗꯣꯏꯅꯤ, ꯅꯥꯀꯣꯡꯁꯨ ꯇ꯭ꯌꯨꯟ ꯇꯧꯁꯟꯗꯣꯏꯅꯤ, ꯑꯗꯨꯝ ꯇꯥꯕ ꯃꯥꯟꯗꯣꯏꯅꯤ. ꯑꯗꯨꯒ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯃꯅꯨꯡꯁꯦ ꯁꯤꯗꯤ ꯑꯩ ꯂꯣꯏ ꯈꯪꯉꯦ, ꯉꯥꯡꯉꯨ ꯅꯪ ꯇꯥꯏꯗꯨꯗꯤ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯄꯤꯛ ꯊꯜꯂ ꯂꯩꯗꯣꯏꯅꯦꯕ. ꯑꯗꯨꯅ ꯑꯩ ꯁꯣꯝ ꯇꯥꯏꯗꯤ ꯁꯨꯛꯆꯪ ꯆꯪꯉꯣꯏꯕ, ꯑꯗꯨꯝ ꯄꯥꯊꯈꯤꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯀꯩꯗꯧꯋꯦꯕ? ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯉꯥꯛꯇꯪꯗꯤ ꯀꯩꯗꯧꯋꯦꯕ? ꯍꯥꯡꯍꯜꯂꯒ, ꯍꯥꯏꯗꯤ ꯁꯣꯝꯗ ꯇꯥꯛꯏꯁꯦ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯅꯤ, ꯃꯥ ꯇꯥꯛꯅꯤꯡꯉꯤꯁꯦ ꯁꯤꯅꯤ. ꯑꯩꯅ ꯐꯅꯌꯥꯝ ꯈꯪꯉꯨꯕ ꯑꯣꯏꯔꯒꯁꯨ, ꯑꯩꯅ ꯍꯥꯟꯅ ꯀꯩ ꯍꯥꯏꯅꯤ, ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯄꯣꯠ ꯑꯣꯏꯕꯗꯒꯤ ꯈꯪꯕ ꯑꯣꯏꯕ ꯌꯥꯏ, ꯑꯩꯅ ꯇꯝꯃꯨꯕꯗꯒꯤ ꯈꯪꯕ ꯑꯣꯏꯕ ꯌꯥꯏ. ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯕ? ꯈꯤꯇꯪ ꯍꯥꯡꯍꯜꯂꯒ ꯊꯝ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ. ꯍꯥꯏꯗꯤ ꯃꯥꯅ ꯉꯥꯡꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯈꯪꯅꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯂꯤꯁꯅꯤꯡ ꯁ꯭ꯀꯤꯜꯁꯦ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯋꯦꯕ? ꯅꯍꯥꯟꯒꯩ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦꯕ. ꯑꯗꯨꯅ ꯇꯥꯔꯛꯄꯗ ꯈꯪꯕꯒꯤ ꯆꯥꯡꯁꯦ ꯋꯥꯠꯂꯦ. ꯑꯗꯨꯅ ꯂꯤꯁꯅꯤꯡ ꯁ꯭ꯀꯤꯜꯁꯦ ꯑꯃ ꯂꯩꯕꯤꯔꯣ ꯐꯖꯅ. ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯕꯦꯁꯤꯛꯇ ꯐꯦꯛꯇꯔꯁ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯔꯦ. ꯐꯦꯛꯇꯔꯁ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ, ꯃꯍꯥꯛ ꯃꯁꯥꯃꯛꯄꯨ ꯁꯥꯕꯗ ꯆꯪꯉꯤꯕ ꯃꯁꯤꯡꯁꯤꯡꯗꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯦꯛꯇꯔ. ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ 10 ꯍꯥꯏꯕꯁꯤ 10 ꯁꯥꯕꯗ ꯀꯃꯥꯏꯅ ꯁꯥꯗꯣꯏꯕ? ꯄ꯭ꯔꯗꯛ ꯏꯟꯇꯨ ꯇꯧꯔꯒ ꯁꯥꯗꯣꯏꯕꯀꯣ. 10ꯁꯦ ꯀꯅꯥ ꯀꯅꯥ ꯏꯟꯇꯨ ꯇꯧꯔ ꯇꯥꯛ ꯌꯥꯏ? 2 5 10, ꯑꯗꯒꯤ 10 1 is 10. ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯟꯇꯨ ꯇꯧꯔꯒ 10 ꯁꯥ ꯌꯥꯕ ꯂꯩꯕ꯭ꯔꯥ? ꯂꯩꯇ꯭ꯔꯦꯀꯣ. ꯑꯗꯨ ꯑꯣꯏꯔꯗꯤ 10ꯒꯤ ꯐꯦꯛꯇꯔꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯏꯔꯁꯤ. ꯃꯥ 10 ꯁꯥꯕꯗ ꯆꯪꯉꯤꯁꯦ 1ꯅꯦ, 2ꯅꯦ, 5ꯅꯦ, 10 ꯃꯁꯥꯃꯛꯅꯦ. 1ꯒ 10 ꯃꯁꯥꯃꯛꯀꯗꯤ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯍꯥꯏꯕꯀꯣ.
factor je adudi 10 gi factor kya lera ama ahum mari 10 gi factor mari lei hane adui for example phat ang ha phat se kana kana puri ta ya phat ang ngai je 5 sina ta ba to ko lei ba to ko lei tre ko adui dadi ma gi factor je kana kana ta ra 1 and 5 sina ta ba to ko lei tre adui 20 je sa 20 je kana kana puri sa ya 21 is 20 adui 4 5 are 20 2 10 are 20 20 ji puri sa ya ba te lei ba te tre ko adui 20 gi factor je kana kana ha ni 1 ne 2 ne 4 ne 5 ne 10 ne 20 sina 20 gi factor 20 gi factor kya lera 20 gi factor taruk lera ko 20 gi factor taruk lei hane 9 yung in 9 ha je kana kana puri sa ya ha matam da 9 sima lera 9 1 is 9 sima lera te lei ba te lei tre adui ang gi factor je kana kana ma ta di 1 ne 3 ani so yin 3 ani san da di am tang lo ko 3 ne 9 Jadi 9 gi factor kya lera 9 gi factor um lera sima lera adui 1 yung in 1 ha je kana kana puri sa ya 1 is 1 sina ta to ko lei ba lei tre adui ta ga di 1 gi factor je kya ta ra 1 sam adudi koina factor jing sum yeng ta masamak ka 1 gi dum yaw ne tiền na ju 1 ge tiền ge yaw ri ba para ju 1 ga 5 ka jadi to ba ma min ji 7 ha ji ma gi factor puri ga ta ya ba ji 7 1 is 7 sina ta to ko lei ge do di ma factor je 1 ga 7 na sama ka factor ani le do di si ma tang gi da koina mu tam ba ya ba ma mo le kai tam ba ya gi factor ka ne factor je kai mai to pu thore ha ba ka ne prime number composite number prime number composite number prime number ha kai no composite number ha no kai no khang gi ha ta ga di factor sa ne gi ko factor ko to ko he la ni na prime number composite number ko to ko hai di prime number na je kai ma two factor only two factor ona number ma ki my factor je ani le la kai ko factor ani dang le la sa sa je to ta ga di ma je ko na prime number ko hai adagi composite number ha je no kai no han tam da ani da gi hen ba more than 2 factors adi factor ani lagi kai mo he la adi di ma gi mami je ko na composite number ko hai duga factor ani chap cha le na prime number adi sigi factor 10 gi factor kya lai 10 gi factor mari lai adi ani lagi ha adi ma gi kai wa ni composite chi ne represent or the composite number adagi de mo pha pi factor je kya lai ani di factor ani le di kai ko ba prime number to di factor kya lai taru ha ani dai he lai ani dai he la adi 20 hari ba masing sa composite number dari segi 9 hari bisi ang factor kya lai ang factor ahum lai tu tar ga di 9 jisu composite maram di ani de kya la dari sabian je maram de sabian je segi 1 kita exception hai ba sabian gi factor kya lai factor ani lai ga di prime number adu bu 1 jadi factor ama ka lai ma jadi ke ba ko na prime number ho jai ga factor ani lai ga ni composite ho ya ga na ni de hen ba ba adu ma ani jisu de ani de ju hen bo di na prime ju na te composition na te adi 1 is neither prime nor composite koina sigumba basic map je khangda ba ya ba adi koina makha ta na sum angka je makhung khangdra ga di maton khang ba ya de ba koina makha basic sing je khangna ba gi damak ta mathang ya line ta chara te aduga channel se support to biramo dum ha je ge thank you for watching